ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯕꯅ ꯉꯪꯁꯪ ꯉꯥꯡꯅ ꯁꯥꯍꯜꯂꯕ ꯁꯤꯡꯍꯥꯁꯟ ꯑꯗꯨꯗ ꯖꯤꯕꯥꯟꯗꯣꯡꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯁꯥꯈꯤꯕ ꯃꯤꯇꯝ ꯑꯗꯨꯅ ꯍꯦꯛ ꯊꯝꯈꯤꯕꯒ ꯑꯁꯣꯝꯗ ꯖꯤꯕꯥꯟꯗꯣꯡꯗꯣ ꯃꯩꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄꯒꯨꯝ ꯃꯁꯥꯗꯣ ꯐꯪ ꯐꯪ ꯆꯣꯡꯉꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯃꯁꯤꯡꯁꯤꯡ ꯆꯦꯟꯁꯤꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯤꯕꯥꯟꯗꯣꯡꯅ ꯑꯩ ꯑꯁꯤ ꯁꯥꯕꯅ ꯌꯥꯗ꯭ꯔꯦꯅꯦ ꯆꯠꯂꯣ ꯑꯃꯥꯏꯕꯁꯤꯡ ꯀꯧꯔꯛꯎ ꯑꯩꯒꯤ ꯅꯪꯒꯟ ꯑꯩꯒꯤ ꯅꯤꯡ ꯐꯩꯕꯥꯛꯅ ꯆꯤꯡꯕꯁꯤ ꯃꯩꯅ ꯉꯔꯪ ꯉꯔꯪ ꯆꯥꯛꯄꯒꯨꯝ ꯁꯥꯔꯦ ꯅꯈꯣꯏꯕꯨ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯆꯈ꯭ꯔꯦ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯈꯨꯗꯛ ꯑꯗꯨꯗ ꯑꯃꯥꯏꯕ 5 ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯖꯤꯕꯥꯟꯗꯣꯡꯅ ꯇꯧꯔꯝꯂꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯉꯛꯄꯗ ꯊꯦꯡꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯁꯤꯡꯗ ꯂꯦꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯗꯨꯅ ꯑꯃꯥꯏꯕꯅ ꯖꯤꯕꯥꯟꯗꯣꯡꯕꯨ ꯆꯥꯏꯊꯕꯤꯔꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯖꯤꯕꯥꯟꯗꯣꯡꯗꯣ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯂꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯤꯡꯊꯦꯝꯕ ꯃꯍꯥꯛꯅ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤꯒꯤ ꯉꯪꯁꯪ ꯉꯥꯡꯂꯕ ꯆꯧꯀ꯭ꯔꯤ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯃꯨꯠꯊꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯏꯪꯊꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯅꯈꯣꯏꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯑꯃꯥꯏꯕꯁꯤꯡꯅ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯑꯁꯤꯕꯨ ꯊꯤꯡꯅꯅꯕ ꯍꯣꯠꯅꯖꯕꯁꯨ ꯁꯥꯔꯤ ꯐꯩ ꯅꯈꯣꯏꯅ ꯉꯝꯂꯒꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯖꯤꯕꯥꯟꯗꯣꯡꯕꯨ ꯂꯛꯅꯕꯁꯦ ꯊꯤꯡꯉꯨ ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯍꯥꯛꯄꯨ ꯑꯉꯝꯕ ꯊꯥꯛꯇ ꯂꯛꯅꯒꯦ ꯃꯊꯪ ꯇꯥꯔꯛꯄꯁꯤꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯌꯦꯇꯨꯝꯗꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯌꯨꯡꯗꯨꯅ ꯊꯝꯂꯤꯕ ꯌꯦꯇꯨꯝ ꯑꯗꯣ ꯃꯈꯨꯠꯅ ꯇꯥꯞ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯌꯦꯇꯨꯝꯒꯤ ꯃꯇꯣꯜ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯉꯥꯏꯍꯥꯛꯇꯪ ꯃꯨꯟꯅ ꯈꯥꯅ ꯆꯤꯡꯂꯝꯂꯕꯒꯤ ꯇꯨꯡꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯨꯔꯗꯨꯅ ꯃꯅꯥꯛꯇ ꯌꯨꯡꯗꯨꯅ ꯊꯝꯂꯤꯕ ꯃꯩꯅꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯌꯦꯇꯨꯝ ꯑꯗꯣ ꯉꯪꯁꯪ ꯉꯥꯡꯅ ꯏꯠꯄ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯌꯦꯇꯨꯝ ꯑꯗꯨꯅ ꯉꯪꯁꯪ ꯉꯥꯡꯅ ꯏꯠꯄ ꯍꯧꯔꯛꯄ ꯑꯗꯨꯗ ꯑꯁꯣꯝꯗ ꯖꯤꯕꯥꯟꯗꯣꯡꯗꯣ ꯃꯁꯥꯗ ꯀꯔꯤꯅꯣꯝꯃ ꯏꯇꯧ ꯇꯧꯔꯛꯏ ꯇꯥꯕꯤꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯑꯃꯥꯏꯕꯁꯤꯡ ꯏꯁꯥ ꯑꯁꯤ ꯀꯔꯤꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯁꯥꯒꯠꯄꯒꯨꯝ ꯀꯔꯤꯒꯨꯝ ꯑꯃ ꯍꯧꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯂꯩꯖꯩ ꯍꯧꯖꯤꯛꯃꯛ ꯅꯤꯡꯊꯦꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯍꯥꯛ ꯀꯔꯤ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯂꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯂꯥꯏꯁꯟꯅꯔꯝꯕ ꯊꯣꯛꯂꯕꯗꯤ ꯈꯨꯗꯛꯇ ꯐꯥꯗꯨꯅ ꯄꯣꯔꯛꯀꯗꯕꯅꯤ ꯐꯒꯅꯤ ꯅꯤꯡꯊꯧ ꯂꯥꯟꯃꯤꯁꯥ ꯈꯣꯡꯁꯥꯜꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯅꯤꯡꯊꯦꯝꯕꯒꯤ ꯃꯅꯥꯛꯇ ꯖꯤꯕꯥꯟꯗꯣꯡꯒꯤ ꯂꯥꯟꯃꯤ 30 ꯍꯦꯟꯅ ꯊꯥꯔꯛꯈꯤ ꯁꯣꯝꯗꯅ ꯖꯤꯕꯥꯟꯗꯣꯡꯗꯣ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯃꯁꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯀꯗꯧꯔꯦ ꯍꯥꯏꯕꯒꯤ ꯁꯥꯎꯍꯨꯝ ꯃꯉꯣꯟꯗ ꯐꯪꯕ ꯍꯧꯔꯛꯂꯤ ꯑꯃꯥꯏꯕꯁꯤꯡꯁꯨ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯤ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯈꯣꯏꯁꯨ ꯀꯩꯗꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯅ ꯌꯦꯡꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯉꯩ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯕꯅ ꯈꯪꯒꯅꯤ ꯉꯪꯁꯪ ꯉꯥꯡꯅ ꯏꯠꯂꯕ ꯌꯦꯇꯨꯝ ꯃꯁꯤ ꯖꯤꯕꯥꯟꯗꯣꯡꯅꯤ ꯈꯜꯂꯒ ꯊꯝꯂꯤꯕ ꯃꯤꯇꯝ ꯑꯁꯤꯗ ꯌꯨꯡꯁꯤꯜꯂꯒꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯆꯩꯅꯥꯈꯣꯟꯅ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒꯅꯤ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯕꯅ ꯌꯦꯇꯨꯝ ꯉꯪꯁꯪ ꯉꯥꯡꯅ ꯏꯠꯂꯕꯗꯣ ꯖꯤꯕꯥꯟꯗꯣꯡꯅꯤ ꯈꯜꯂꯒ ꯊꯝꯂꯤꯕ ꯃꯤꯇꯝ ꯑꯗꯨꯗ ꯉꯪꯁꯪ ꯉꯥꯡꯅ ꯏꯠꯂꯕ ꯌꯦꯇꯨꯝ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯕꯨꯛꯇ ꯆꯛ 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 ꯊꯤꯟꯗꯠꯂꯛꯏ ꯑꯗꯨꯝꯅ ꯌꯦꯇꯨꯝ ꯑꯗꯨꯅ ꯍꯦꯛ ꯊꯤꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯖꯤꯕꯥꯟꯗꯣꯡꯅ ꯑꯩ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯃꯕꯨꯛꯇꯨ ꯄꯥꯏꯔꯒ ꯊꯔꯣ ꯊꯔꯣ ꯐꯃꯨꯡꯗ ꯑꯣꯜꯂꯝꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯑꯣꯜꯂꯤ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯨꯛꯀ ꯇꯞꯊꯕꯤꯌꯨ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯇꯥꯏꯅꯖꯒꯦ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕ ꯐꯥꯎꯕꯗ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯗꯨꯅ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯅꯈꯣꯏꯅ ꯑꯩꯒꯤ ꯑꯁꯨꯛ ꯋꯥꯅ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯈꯥꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯕꯨꯛ ꯑꯗꯨꯗ ꯏꯁꯤꯡꯅ ꯈꯨꯄꯥꯛꯇ ꯍꯩꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯕꯨꯛ ꯑꯗꯨꯗ ꯅꯥꯟꯕꯗꯒꯤ ꯂꯣꯏꯅꯃꯛ ꯇꯞꯅ ꯇꯞꯅ ꯑꯃꯨꯛ ꯐꯈ꯭ꯔꯤ ꯁꯣꯝꯗꯅ ꯖꯤꯕꯥꯟꯗꯣꯡ ꯅꯨꯡꯁꯥ ꯐꯨꯏꯅ ꯍꯣꯜꯂꯤ ꯁꯤꯕ ꯃꯆꯦꯠ ꯈꯥꯛꯅ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯅꯤꯡꯊꯦꯝꯕ ꯁꯣꯝꯗ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯅꯣꯛꯂꯤꯉꯩꯗ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯉꯛꯂꯤ ꯀꯔꯤꯅꯣꯗ ꯂꯥꯟꯃꯤꯁꯤꯡ ꯂꯥꯛꯄ꯭ꯔꯥ ꯀꯔꯤꯅꯣ ꯁꯒꯣꯜ ꯃꯈꯣꯜ ꯑꯁꯤꯗꯤ ꯃꯥꯅꯤꯗꯅ ꯁꯤꯗꯤ ꯐꯩ ꯑꯩ ꯁꯣꯏꯒꯤ ꯑꯣꯏꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯊꯠꯂꯒꯦ
Hay haya hay yanggoi sagon tong ba layo tholak lo nang ge sintha bak lagi. Asumna ningthim ban lewa mantra ke asunduna yanggoi sagol tong ba lai tara kau thokri. Adom na kau thokpade gidi phimu setpa makuk na saru sarang oiraba sagon tong ba lanmi tara thorakli masida giti ningthim bada kari tawjo haibano haiduna punem jaduna khorum lakli. Matam maduda ningthim bana tabiyu khoyum layam punamak ai bu phaba lalibar konunggi lanmi sing asi takhai dun tan khai ko siba mache khakna phuraga warak tuna thakhi gadabani amai baning themba kadai phobang ngamba ke haibado changeng utpiro phagani ning themba gi yathang ekhoi punna chachari asam na haram laga yangoi sagon tongba saru srang na makok oiba phimu setpa makhoi tara ado yangoi sagon jang na thokri mikup tama pham adudagi mangkhri asomda na kamdauri sagon lanmi sing ado hauji ningthemba ke mayum jausilakada ningthemba na thapna karigumba ma tawribado uri adubu lairibado ningthemba ni haibadi makoina khangbanati ningthemba gi yungi yana khagi khara thaptakna hauriba herangoi pambi adugi makhongda kanano ama lairibado makoina ukhrabani adumna ubuda madu tamma thojillakpada kadomda gi no khanghodana tunglomda gi thogulakpa sagol lanmi kharana pairakpa sanglaba sajai lijai kayana adat akham leitana lakiba lanmi sing aduta podro pudharai adumna pudharak paduta mathong maram khangal lanmi sing do arak akhang naduna kaino sidi haiduna ningthembagi manak tamna thojil lamba sagoi sagon punamaga do kunung handana thongnakhri adubu kununggi sina thongjobo phawba ta dura kantharak padagi law khongduna kunung romda thojil lakhi lanmi kunthra aduna law khongduna kunung romda thojil lakpadu tabada ningthau sibandong ngakpada kham thengri masidagidi manai masal singado mahaki mayumda kauksilakli aduga kari thodok thoklabagi haiduna hanglari mathamaduda ningthau sibandongna ayu lanmisa nakhoida karana kari tarukle adu lamna law khongduna laklibabu nakhoi kunthrabu karana lakcha khudum chalakpano hayo aingonda iningthau chinglabi libe madu chumlamgadaba mali ningthemba hariba nipa adugi makhoigi yunggi maningda hauba mamingdubu herangoi herangoi pami makhongda kanano ama lai sanadun lehowi mado ningthemba soiduna oiramgani nakhoina magi manaka changduna phan proktrabro ngapigani iningthau aikhoina magi manak hek joksilubada kadomdagi no khangdi amubo phijon setpa lanmi tara laktuna ukhuna parakpa sajaina akhoi ta dur kalli aikhoi su chingoi na ngak pa yawa ngak pani chingoi na ngakna hibo hino lauraba sajai singaduna kantharak pada sayeng pambom kana ge mai mit patung borom khangdre yengbi yu ningthau aikhoi gi isada tariba chairam singase asumna hairaga lanmi singaduna furit lokthorei aduma lokthorapadu manam amadi mapambom makut masa mamai mamit khangdana chairamna amuk toiba musin muna changna tatuna saitatuna amadi maram sanga taribada ubada ningthau ngakpada loirei masidagiti ningthau sibandongna thoi mana duk yongna ikhoi usit throidabadi ningthau sibandong kanano haibado khanganba taredana chalu hayeng ayubak mahakpu phadra yoring pharang puduna porakkadabani adugi matungda aina mongda kari toba ngammi haibado hayeng ayuk soda utlagani karisu leitaba magumba praja amana aingondu usit thoidaba ai se leipak asigi ningthoni haiba mahakna kawba sai lanmisa salu potharoro aduga ipu amaiba khudimak nasu aingonda amukhna taroktanaba kariguma khad tobiram nasu khangbada thukna wakhri iningthau aikhoina loina phananaba sinjaragi hantak magumana kapakpa hikap ten kapta changmang ngamdanabagidama aikhoina iningthaugi nakanda thakhan khanjangani aduga koibada aikhoina tenjai jungduna iningthaubu ngak senjaragi aikhoina ngasai ayukna kari tarokadakani haibado khanghoudabadagi amadi kaisu tarorodra haiduna laithoknubadagi aikhoi ngasidi iningthaugi mafamda chopa ikaiba haitaba amaiba haibado oirabani ipusa madugi mabatam natri aikhoi masen warawnaba amadi amana maran thangdnabagi darkar oitri aduna iningthau aida mayamgidamaka tawjaba thabaksing khangbire haireraga mayamnasu aibu ngakpi senbiu ipu khoina aibu ngakpi senbirabadi karamba laina senbigani phare
ꯏꯄꯨ ꯈꯣꯏꯁꯨ ꯊꯕꯛ ꯊꯧꯒꯥꯏ ꯂꯣꯏꯕꯤꯔꯕꯗꯤ ꯏꯄꯨ ꯈꯣꯏꯒꯤ ꯀꯛꯈꯗ ꯍꯟꯕꯤꯔꯣ ꯑꯗꯨꯒ ꯅꯁꯨ ꯑꯣꯏꯕ ꯑꯩꯍꯥꯛꯁꯨ ꯈꯣꯝꯂꯦꯟ ꯇꯨꯡꯈꯨꯜ ꯉꯥꯏꯍꯥꯛꯇꯪ ꯇꯥꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯈꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕꯒꯤ ꯇꯨꯡꯗ ꯃꯌꯥꯝꯗꯣ ꯃꯊꯪ ꯆꯠꯅꯈ꯭ꯔꯤ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯕꯅꯤ ꯃꯍꯥꯛꯄꯨ ꯐꯥꯎꯅꯅꯕꯒꯤ ꯊꯥꯈꯤꯕ ꯃꯅꯥꯏꯁꯤꯡꯕꯨ ꯐꯨꯗꯨꯅ ꯊꯥꯔꯛꯈꯤꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯇꯧꯍꯜꯂꯤꯕ ꯊꯕꯛ ꯑꯁꯤꯗ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯅ ꯅꯤꯡꯊꯤꯕꯕꯨ ꯍꯦꯛ ꯊꯦꯡꯅꯕꯒ ꯍꯥꯠꯂꯒꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯆꯞ ꯆꯥꯕ ꯃꯥꯒꯤ ꯋꯥꯁꯛ ꯑꯣꯏꯈ꯭ꯔꯦ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯗꯤ ꯏ ꯄꯥꯎ ꯄꯨꯝꯅꯃꯛ ꯊꯥꯗꯣꯏ ꯁꯅꯥꯁꯨ ꯂꯣꯏꯅꯃꯛ ꯇꯥꯔꯤꯕꯅꯤ ꯊꯥꯗꯣꯏ ꯁꯅꯥꯅ ꯃꯍꯥꯛꯀꯤ ꯃꯆꯦꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯅꯤꯡꯊꯧꯗ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯃꯁꯤꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯁꯣꯏꯗꯅ ꯂꯣꯏꯈ꯭ꯔꯒꯅꯤ ꯅꯤꯡꯊꯧꯒ ꯃꯨꯛꯅꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯅꯠꯇꯦ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯔꯕ ꯆꯥꯝꯃ ꯍꯦꯟꯅ ꯍꯩꯔꯕ ꯑꯃꯥꯏꯕ ꯀꯌꯥ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯀꯔꯤꯒꯤ ꯈꯪꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯁꯅꯥꯅ ꯀꯞꯇꯨꯅ ꯃꯆꯦꯝꯁꯤꯡꯗ ꯋꯥꯀꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯆꯦꯝꯁꯤꯡ ꯑꯁꯤꯅ ꯀꯔꯤꯁꯨ ꯈꯜꯂꯨꯔꯒꯅꯨ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯕ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯔꯧꯅꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯅꯪꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯔꯝꯕ ꯃꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯀꯛꯈꯗ ꯂꯦꯡꯁꯤꯟꯅꯗꯨꯅ ꯇꯨꯝꯕ ꯌꯥꯎ ꯑꯃꯗꯤ ꯋꯥꯈꯜ ꯈꯟꯕ ꯌꯥꯎ ꯂꯩꯅꯈ꯭ꯔꯦ ꯑꯗꯨꯒ ꯁꯅꯥ ꯀꯣꯅꯨꯡꯗ ꯁꯟꯇ꯭ꯔꯤ ꯇꯥꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯤ ꯍꯧꯖꯤꯛꯁꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯊꯤꯖꯤꯜꯂꯔꯤ ꯁꯣꯝꯗ ꯅꯤꯡꯊꯦꯝꯕ ꯉꯁꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯔꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯀꯧꯔꯨꯕ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯅꯤꯡꯊꯤꯅ ꯆꯥꯛꯊꯥꯛ ꯄꯤꯔꯕꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯃꯍꯟꯐꯝꯗ ꯍꯜꯍꯟꯈ꯭ꯔꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯩꯅꯝ ꯑꯗꯣ ꯃꯨꯊꯠꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯃꯨꯡꯂꯣꯝꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯤꯕꯗꯤ ꯑꯔꯥꯞꯄꯗ ꯂꯨꯝꯗꯨꯅ ꯌꯦꯡꯉꯝꯕ ꯃꯤꯁꯤꯡꯅ ꯃꯍꯥꯛ ꯑꯁꯦ ꯅꯤꯡꯊꯦꯝꯕꯅꯤ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯈꯪꯈ꯭ꯔꯒꯅꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯅꯤꯡꯊꯦꯝꯕꯒꯤ ꯌꯨꯝꯗ ꯆꯪꯕꯅꯤꯅ ꯅꯤꯡꯊꯦꯝꯕ ꯑꯣꯏꯐꯝ ꯊꯣꯛꯏ ꯍꯥꯏꯕꯗꯣ ꯈꯪꯈ꯭ꯔꯒꯅꯤ ꯈꯟꯗꯨꯅ ꯃꯩꯅꯝ ꯃꯨꯊꯠꯂꯕ ꯃꯇꯨꯡ ꯄꯨꯝꯃꯝ ꯃꯝꯍꯜꯂꯒ ꯃꯍꯥꯛꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯈꯤꯕꯗꯣ ꯎꯗꯅꯕ ꯇꯧꯔꯤꯕ ꯁꯤꯡꯂꯕ ꯆꯂꯥꯛꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯕ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯆꯪꯂꯕꯒꯤ ꯇꯨꯡꯗ ꯃꯩꯅꯝ ꯆꯨꯈꯠꯇꯨꯅ ꯃꯍꯥꯛ ꯅꯨꯡꯉꯥꯏꯗꯅ ꯇꯨꯝꯊꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯅꯤꯡꯊꯦꯝꯕ ꯌꯥꯍꯧꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯌꯥꯍꯧꯔꯛꯄꯗ ꯃꯥꯡꯒꯣꯜꯗ ꯂꯥꯟꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯇꯣꯏꯅ ꯅꯤꯡꯊꯤꯕꯕꯨ ꯀꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨ ꯅꯤꯡꯊꯦꯝꯕꯅ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯑꯩꯕꯨ ꯐꯥꯕ ꯂꯥꯛꯂꯤ ꯃꯥꯜꯂꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯤꯡꯊꯧ ꯅꯪꯅ ꯑꯩꯕꯨ ꯐꯥꯔꯒ ꯂꯣꯔꯦꯟ ꯀꯛꯀꯦ ꯈꯟꯕ ꯁꯥꯔꯤ ꯐꯩ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯎꯠꯂꯒꯦ ꯉꯁꯤꯗꯤ ꯐꯩ ꯑꯩ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯀꯥꯆꯤꯟꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯕ ꯁꯅꯥꯃꯍꯤ ꯀꯥꯆꯤꯟꯗ ꯆꯪꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗ ꯁꯨꯃꯥꯡꯗꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯦꯝꯕ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏ ꯁꯒꯣꯜ ꯂꯥꯟꯃꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯅꯍꯥꯛ ꯅꯤꯡꯊꯧꯅ ꯀꯧꯈꯠꯂꯛꯂꯤ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯀꯗꯕꯅꯤ ꯊꯣꯛꯂꯛꯂꯣ ꯅꯤꯡꯊꯦꯝꯕ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯆꯞ ꯆꯨꯡꯗꯕꯁꯤ ꯐꯥꯎꯕꯗ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯙꯥꯔꯤ ꯌꯧꯔꯐꯥꯎꯕ ꯅꯪꯅ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯙꯥꯔꯤ ꯌꯧꯔꯦ ꯊꯣꯛꯂꯛꯂꯣ ꯃꯇꯝ ꯑꯗꯨ ꯅꯤꯡꯊꯦꯝꯕ ꯊꯣꯡ ꯍꯥꯡꯂꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯩ ꯂꯥꯛꯆꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯛꯂꯛꯏ ꯊꯣꯡ ꯂꯣꯟꯁꯤꯜꯂꯣꯝꯗꯤ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯒꯤ ꯃꯅꯥꯛꯇ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯅꯤꯡꯊꯦꯝꯕ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯂꯤ ꯅꯤꯡꯊꯦꯝꯕ ꯑꯃꯗꯤ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯆꯠꯃꯤꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯤꯡꯊꯦꯝꯕꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯂꯣꯟꯁꯤꯜꯍꯧꯈꯤ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯌꯣꯠꯂꯤꯡ ꯐꯔꯥꯡ ꯆꯟꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯄꯣꯔꯛꯂꯤ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯒꯤ ꯃꯅꯥꯛꯇ ꯅꯤꯡꯊꯦꯝꯕꯕꯨ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯅ ꯅꯤꯡꯊꯦꯝꯕ ꯏꯀꯨ ꯏꯕꯨꯡꯉꯣ ꯑꯩꯉꯣꯟꯗ ꯏꯀꯨ ꯀꯧꯔꯛꯀꯅꯨ ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯏꯀꯨ ꯀꯧꯕ ꯄꯛꯆꯗꯦ ꯅꯪꯕꯨ ꯑꯩꯒꯤ ꯏꯌꯥ ꯑꯣꯏꯔꯨꯕꯁꯤꯗꯤ ꯏꯃꯥ ꯑꯣꯏꯔꯨꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯑꯩꯉꯣꯟꯗ ꯃꯥꯡꯖꯈ꯭ꯔꯕ ꯀꯅꯥ ꯂꯩ ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ ꯉꯍꯥꯟꯋꯥꯏ ꯑꯩꯅ ꯇꯧꯈꯤꯕ ꯑꯗꯨꯒ ꯃꯍꯧꯁꯥꯒꯤꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯄꯨ ꯂꯤꯆꯩ ꯀꯔꯟ ꯂꯥꯛꯇꯨꯅ ꯐꯨꯒꯗꯕꯅꯤ ꯅꯣꯡꯃꯒꯤ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯄꯤꯊꯛꯄ ꯌꯥꯔꯣꯏ ꯀꯪꯁꯤ ꯁꯤꯍꯟꯒꯗꯕꯅꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯨ ꯃꯁꯛ ꯑꯁꯤ ꯌꯦꯡꯅꯤꯡꯗꯦ ꯐꯒꯅꯤ ꯅꯤꯡꯊꯧ ꯅꯤꯡꯊꯦꯝꯕ ꯅꯤꯡꯊꯧ ꯁꯅꯥ ꯌꯥꯊꯪꯅꯤ ꯆꯠꯂꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯕꯕꯨ
ꯃꯈꯣꯏꯒꯤ ꯃꯤ ꯐꯨꯐꯝ ꯑꯣꯏꯔꯤꯕ ꯗꯔꯕꯥꯔ ꯑꯗꯨꯗ ꯄꯨꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯆꯥꯎꯔꯕ ꯌꯨꯝꯕꯤ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯆꯨꯠꯂꯤꯡ ꯐꯔꯥꯡ ꯆꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯐꯨꯕ ꯍꯧꯔꯛꯂꯤ꯫ ꯆꯩꯁꯤꯡ ꯃꯁꯤꯡ ꯈꯪꯗꯅ ꯐꯨꯊꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕ ꯍꯣꯏ ꯍꯥꯏꯗꯤ ꯃꯥꯏ ꯍꯥꯏꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ, ꯆꯩꯅꯥ ꯑꯃꯠꯇ ꯐꯪꯗꯕꯒꯨꯝ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯥꯕꯨ ꯐꯨꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯦꯟꯅ ꯁꯥꯎꯔꯛꯇꯨꯅ ꯂꯤꯆꯩ ꯀꯂꯟ ꯂꯥꯛꯇꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯨꯔꯤ, ꯏꯁꯤꯡ ꯍꯩꯔꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯀꯔꯤꯃꯇ ꯅꯥꯗꯕꯒꯨꯝ ꯎꯏꯗꯨꯅ ꯑꯗꯨꯝ ꯂꯩꯊꯣꯛꯈ꯭ꯔꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯉꯥꯎꯔꯕ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯅ ꯑꯌꯥ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ, ꯑꯁꯨꯛ ꯀꯟꯅ ꯐꯨꯔꯤꯕ ꯃꯅꯝ ꯑꯁꯤ ꯎꯟꯁꯥ ꯇꯠꯇꯨꯅ ꯏ ꯊꯣꯛꯇꯨꯅ ꯑꯣꯔꯣ ꯑꯣꯔꯣ ꯁꯤꯟꯊꯔꯕꯁꯤ ꯐꯥꯎꯕꯗ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯏ, ꯐꯩ ꯈꯪꯉꯣꯏꯗ꯭ꯔꯗꯣ? ꯂꯥꯟꯃꯤꯁꯥ, ꯏꯅꯤꯡꯊꯧ, ꯃꯅꯝ ꯑꯗꯨꯗ ꯊꯨꯝ ꯆꯥꯏꯁꯤꯜꯂꯨ ꯍꯩ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯩ ꯂꯥꯟꯃꯤ, ꯁꯦ ꯊꯨꯝꯗꯨ ꯆꯥꯏꯁꯤꯜꯂꯨ꯫ ꯑꯗꯨꯒ ꯂꯥꯟꯃꯤꯁꯥ, ꯏꯅꯤꯡꯊꯧ, ꯆꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯈꯨꯕꯥꯛꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯒꯗꯕꯅꯤ, ꯑꯗꯨꯒ ꯆꯩꯁꯤꯡ ꯃꯁꯤꯡ ꯈꯪꯗꯅ ꯐꯨꯊꯒꯗꯕꯅꯤ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯕꯗ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟꯗꯒꯤ ꯁꯣꯛꯇꯨꯅ ꯆꯩꯅ ꯐꯨꯕꯒꯤ ꯃꯇꯠ ꯃꯇꯠ ꯇꯠꯂꯕ ꯎꯟꯖꯥꯗꯣ ꯃꯐꯣꯟ ꯇꯥꯔꯕ, ꯃꯐꯣꯟ ꯀꯥꯏꯔꯕ ꯎꯟꯁꯥ ꯑꯗꯨꯗ ꯊꯨꯝ ꯆꯥꯏꯁꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯊꯨꯝ ꯆꯥꯏꯁꯤꯜꯂꯛꯄ ꯑꯗꯨ ꯐꯥꯎꯕꯗ ꯅꯤꯡꯊꯦꯝꯕ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯤ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯊꯨꯝ ꯆꯥꯏꯁꯤꯜꯂꯕ ꯖꯒꯥ ꯑꯗꯨꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯗꯨꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯕꯗꯤ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯁꯥꯎꯅꯤꯡꯕꯅ ꯉꯥꯎꯔꯕ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤꯁꯥ, ꯃꯉꯣꯟꯗ ꯐꯨꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ, ꯃꯇꯝ ꯃꯥꯡꯅꯅꯕꯅꯤ꯫ ꯆꯠꯂꯨ, ꯉꯍꯥꯟꯋꯥꯏꯗ ꯑꯩꯅ ꯅꯈꯣꯏꯗ ꯁꯤꯅꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯄꯨ ꯂꯨꯔꯦꯟ ꯀꯛꯇꯨꯅ ꯍꯥꯠꯂꯨꯔꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯗꯣꯏ ꯁꯅꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯄꯥ ꯅꯤꯡꯊꯧ, ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯌꯦꯡꯗꯨꯅ ꯉꯥꯛꯄꯤꯌꯨ꯫ ꯍꯟꯗꯛꯃꯨꯛꯇꯪꯒ ꯉꯥꯛꯄꯤꯔꯕꯗꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯥꯏ ꯆꯨꯝꯅꯅꯕ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ꯫ ꯑꯩꯈꯣꯏ ꯃꯁꯦꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯋꯥꯗꯣ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯅ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯅꯥꯏ ꯃꯁꯦꯟ ꯀꯧꯁꯤꯟꯗꯨꯅ ꯊꯥꯗꯣꯏ ꯁꯅꯥꯕꯨ ꯄꯨꯁꯤꯜꯍꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯅꯤꯡꯊꯦꯝꯕ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯌꯥꯝꯅ ꯄꯨꯗꯨꯅ ꯌꯣꯠꯂꯤꯡ ꯈꯔꯥꯡ ꯊꯥꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯃꯈꯣꯡ ꯃꯈꯨꯠꯇ ꯌꯨꯇꯨꯞꯅ ꯊꯣꯝꯕꯗꯒꯤ ꯄꯨꯡꯇꯦꯛ ꯇꯦꯛꯂꯕ ꯃꯈꯣꯡ ꯑꯗꯨ ꯂꯦꯞꯈꯠꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤ, ꯆꯩꯅꯥ ꯑꯃꯠꯇ ꯐꯥꯎꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯅ ꯉꯛꯄꯒ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯔꯤꯠ ꯈꯥꯕ ꯃꯇꯧ ꯑꯗꯨꯕꯨ ꯍꯦꯟꯅ ꯀꯤꯕ ꯄꯣꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯒꯤ ꯃꯅꯥꯛꯇꯒꯤ ꯑꯁꯨꯝ ꯄꯨꯈꯤꯕꯅ ꯅꯤꯡꯊꯦꯝꯕ ꯃꯤꯠꯌꯦꯡ ꯇꯥꯝꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯅ ꯍꯥꯏꯔꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯆꯥꯎꯔꯕ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯅꯤꯡꯊꯦꯝꯕ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯀꯣꯛ ꯃꯔꯨ ꯂꯣꯟꯅ ꯈꯨꯔꯨꯝꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯏ ꯑꯃꯅ ꯊꯧꯔꯕ ꯊꯥꯡꯁꯥꯡ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯦꯝꯕꯒꯤ ꯃꯉꯛ ꯀꯛꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯃꯉꯛ ꯀꯛꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯂꯪꯆꯥꯛ ꯀ꯭ꯋꯥꯛꯅ ꯆꯥꯖꯁꯅꯨ ꯍꯥꯏꯗꯨꯅ ꯂꯝꯍꯥꯡ ꯑꯃꯗ ꯑꯃꯨꯛ ꯍꯨꯟꯇꯣꯛꯂꯝꯂꯒ ꯃꯅꯥꯏꯁꯤꯡ ꯑꯗꯣ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯑꯀꯛꯀ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯎꯠꯂꯔꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯗꯣ ꯄꯦꯜꯂꯗꯨꯅ ꯇꯁ ꯑꯗꯨ ꯃꯉꯥꯏꯗꯅ ꯃꯥꯒꯤ ꯃꯀꯣꯛ ꯑꯁꯤꯗꯤ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯊꯝꯒꯅꯤ꯫ ꯇꯥꯔꯤꯕꯔꯥ ꯂꯥꯟꯃꯤꯁꯥ? ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯑꯩꯒꯤ ꯂꯨꯔꯦꯟ ꯊꯝꯕ ꯀꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯁꯤꯁꯨ ꯁꯒꯥꯏ ꯁꯥꯗꯨꯅ ꯊꯝꯒꯗꯕꯅꯤ, ꯁꯔꯨ ꯁꯔꯥꯡ ꯑꯣꯟꯗ꯭ꯔꯤꯕ ꯐꯥꯎꯕ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯕ, ꯁꯤꯡꯅꯕ ꯁꯥꯔꯕꯗꯤ ꯂꯨꯔꯦꯟ ꯀꯛꯇꯨꯅ ꯅꯊ꯭ꯋꯥꯏ ꯃꯥꯡꯂꯦꯗꯣ? ꯐꯩ ꯈꯪꯉꯣꯏꯗ꯭ꯔꯗꯣ? ꯑꯩꯒꯤ ꯅꯤꯡꯕ ꯄꯨꯝꯅꯃꯛ ꯊꯨꯡꯂꯤ, ꯑꯩꯒꯤ ꯌꯦꯛꯅ ꯇꯤꯡꯈꯪ ꯂꯩꯇ꯭ꯔꯤ꯫ ꯍꯣꯔꯦꯟꯗꯒꯤꯗꯤ ꯅꯦꯅꯥ ꯇꯥꯅ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯒꯦ ꯈꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯇꯨꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯅꯕꯒꯤ ꯂꯩꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯃꯗꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯍꯦꯛ ꯑꯣꯏꯔꯛꯄꯗꯒꯤ ꯍꯧꯅ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯒꯤ ꯌꯥꯊꯪꯅ ꯅꯤꯡꯊꯦꯝꯕ ꯁꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯎ, ꯑꯍꯥꯎꯕ ꯆꯥꯒꯗꯕꯅꯤ, ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯍꯥꯎ ꯑꯊꯨꯝ ꯊꯣꯡꯒꯠꯂꯨ, ꯑꯗꯨꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯁꯨ ꯌꯦꯟꯊꯣꯛꯈꯣ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯔꯤ ꯑꯃꯗꯤ ꯌꯦꯜꯂꯔꯤ꯫ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯇꯨꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯗꯨꯅ ꯀꯌꯥꯗ ꯂꯥꯡꯂꯤꯕ꯫ ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯕ ꯂꯥꯛꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯑꯍꯟ ꯈꯔꯅ ꯑꯃꯗꯤ ꯃꯅꯥꯏ ꯈꯔꯅꯁꯨ ꯆꯤꯕꯣꯟ ꯉꯥꯡꯅꯩ ꯃꯗꯨꯗꯤ, ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤꯕ ꯅꯤꯡꯊꯦꯝꯕꯗꯨ ꯅꯠꯇ꯭ꯔꯅꯦ ꯑꯁꯤꯗ ꯍꯥꯎꯐꯤ ꯑꯃ ꯏꯜꯂꯒ ꯆꯠꯈ꯭ꯔꯤꯕꯁꯤꯕꯣ? ꯑꯩꯈꯣꯏꯗꯒꯤꯁꯨ ꯑꯍꯥꯎ ꯑꯊꯨꯝ ꯂꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁ, ꯑꯩꯗꯤ ꯃꯤꯠ ꯅꯥꯁꯤ ꯆꯣꯏꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯤ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯂꯥꯟꯃꯤ ꯑꯣꯏꯅ ꯆꯪꯉꯛꯄꯗꯒꯤ
ꯂꯥꯟꯁꯨ ꯑꯃꯨꯛꯇ ꯐꯥꯎꯕ ꯆꯠꯇ꯭ꯔꯤ ꯑꯩꯗꯤ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯚꯨꯠ ꯑꯣꯟꯗꯨꯅ ꯂꯥꯛꯂꯤꯕ ꯖꯥꯠꯂꯥ ꯑꯃꯥꯏꯕ ꯑꯃ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯏꯆꯝ ꯆꯝꯃꯗꯤ ꯈꯛ ꯇꯣꯛꯂꯣꯏ ꯀꯝꯗꯧꯁꯤꯒꯦ ꯍꯦꯔ ꯏꯇꯥꯎ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯁꯅꯨ ꯁꯅꯥ ꯀꯣꯅꯨꯡꯗꯅꯤ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕꯁꯦ ꯀꯔꯤꯕꯨ ꯇꯧꯖꯔꯨꯒꯅꯤ ꯃꯥꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯍꯣꯏꯗꯦꯍꯦ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯀꯤꯕ ꯍꯧꯅꯗꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯈꯣꯏꯁꯨ ꯐꯥꯊꯅꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯁꯤꯜꯂꯛꯄ ꯄꯨꯡ 12 ꯑꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ ꯅꯤꯡꯊꯦꯝꯕ ꯇꯨꯃꯤꯟꯅ ꯊꯣꯔꯛꯂꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯍꯩꯔꯥꯡꯒꯣꯏ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯂꯒ ꯃꯩꯅꯝ ꯆꯨꯈꯠꯇꯨꯅ ꯈꯨꯕꯥꯛ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯈꯨꯗꯨꯅ ꯂꯥꯏ ꯇꯥꯏꯅꯕ ꯍꯧꯔꯛꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ